इमेज पाउदमें ताबीर ख्वाई पुनमपुरी नानाउरम नाहमक्तदा तरामना ओक्चरी लोइनना खुरुमजरी असिगी मरुब पाउदा हौखिबा पुंग कुनमरीदा मणिपुरदा नौना पॉजिटिव ओइबा मियोय 1500 थेंगनख्रे मियोय 17 लाइचरसिना लेखिद्रे चाही असिदा उ चरा तरे तरे एकोय पुनमक्ना थासी हाइबकी वासक लोमिनरसी हाइना मिनिस्टर अवांगबु न्यूमाइना थमख्रे एग्रीकल्चर मिनिस्टर ओ लुखोइना चाहौ पोरेटोन फौदी कुंबी की लौमी सिंह येंथोख्रे लोइनना नेशनल कैपिटल द कोरोना की अदि सुब वेब लाक्सले हाइना दिल्ली के हेल्थ मिनिस्टर सैतेंद्र जैन ना हाइख्रे मपुंग ओइबा पाउ पिजद्रिङै मांगोइनना निंसिंगजबा कोविड-19 लाइना लाइचरसिना नाबमी की मसिंग लमदम मसिदा लेप लेतना हेंगलकलिबा असिदगी ngaktoknaba एखोय खुदिंगना वाखल तामिनदुना लाइचरसि ngaktoknaba लेंगांगना पाइखलकलिबा थौरांगसिंग हाउस टू हाउस कोविड-19 टेस्टिंग अमदी मास वैक्सीनेशन ड्राइव पु सौगतुना माइ पाखनसि लोइनना कोविड-19 की लेंगांगना पीरिबा चना कांगलोनसिंग दरकार लेत्रबदी युमदगी चथोक्तबा फेस मास्क नियम चुमना उप्पा सोशल डिस्टेंसिंग ngakpa मियाम तिनबगी थबक थौरमसिंग तौदबा खुदसा सापोन सिजनदुना तोइना हामदोकपा नत्रगना हैंड सैनिटाइजर सिजनदुना सेंगदोकपा काउबिगनो पाउ संदोंना पिजरी मणिपुरदा हौखिबा पुंग कुनमरी असिदा मियोय 1500 ना नौना पॉजिटिव ओइबा थेंगनरे मियोय 18 ना लेखिद्रे ngasi नौना पॉजिटिव ओइरबसिंग अमदी लेखिदबसिंग असि थारग मणिपुर के अपुनबा कोविड पॉजिटिव कंफर्म केस मसिंग असि 14,413 अमदी सिखिबना 1,413 सुख्रे पुंग कुनमरी असिदा 8,300 टेस्ट तौखी स्टेट असिगी ओइना पेंडेमिक हौबदगिना ngasi फावबदा अपुनबा टेस्ट तौखिबा मिगी मसिंग असि 9,935 सुमना 93 सुख्रे कक्सिंग डिस्ट्रिक्ट की ओइना ngarang nungthil pung 2 dagina ngasi nungthil pung 2 फावबदा डिस्ट्रिक्ट असigi मियोय 95 नौना पॉजिटिव ओइखि मखोय लेंगा की टेस्टिंग सेंटर दा 9 जीवन हॉस्पिटल दा तरा इमा हॉस्पिटल दा मरी अमदी सन हॉस्पिटल दा 2 पॉजिटिव ओइबा थेंगनाखिबनी अपुनबा मियोय 554 टेस्ट तौखि मसिगी मनुंगदा लेंगा की टेस्टिंग सेंटर दा 503 जीवन हॉस्पिटल दा 38 इमा हॉस्पिटल दा 10 अमदी सन हॉस्पिटल दा 3 टेस्ट तौखिबनी मालेमगी ओइना कोविड-19 पॉजिटिव केस क्रोर 19 लाख 43 लिसिंग 93 चामरी 58 थेंगनख्रे मसिगी मनुंगदा लाख 9 लिसिंग 38 चानी सुमना अमा लेखिद्रे रिकवर तौखिबना क्रोर 13 लाख 13 लिसिंग 95 चामग 83 सुख्रे कांगपोकपी डिस्ट्रिक्ट की मकुई विलेज द पांगथोकपा वन महोत्सव फॉरेस्ट फेस्टिवल द फॉरेस्ट एंड एनवायरनमेंट मिनिस्टर अवांगबो न्यूमाइना लुचिंगदुना मास वैक्सीनेशन ड्राइव पांगथोकपगा लोइनना उ चारसिंग थाख्रे वेलनेस कैम्प वैक्सीनेशन ड्राइव अदो 44 असम राइफल्स ना हेडक्वार्टर कुनगनीथोय सेक्टर असम राइफल्स की मखादा सिनबने थोरमतु द फॉरेस्ट एंड एनवायरनमेंट मिनिस्टर अवांगबो न्यूमाइ अमदी एडीसी तमेंगलोंगी चेयरमैन नेमसिनरई पानमई अनीना मथंगसिना चीफ गेस्ट अमदी गेस्ट ऑफ ऑनर ओइबगा लोइनना डीएफओ कांगपोकपी चिंगफिलहिंग किपजेन 44 असम राइफल्स की कमांडेंट प्रदीप कुमार मकुई विलेज की चेयरमैन एन सीताबो पास्टर आर दिखमपीबो सिविल सोसाइटी ऑर्गेनाइजेशन यूथ अमदी वुमेन सोसाइटी की म्यूटसिंग सरुक याखी थरोमदुदा वांगांगलदुना मिनिस्टर वांगबो न्यूमाइना ऑक्सीजन की मरुओइबसिंग असि हंदकी कोविड-19 की अनिसुबा वेब असिगी मनुंग सिधदा खंगली नोंगमदा मसामौ फबा मियोय अमदा ऑक्सीजन केजी 2 खक दरकार लेरगसु अनाबा मियोय अमददी यामद्रबदा ऑक्सीजन केजी 10 दरकार ओय मरमसिना वन महोत्सव असिदा यामद्रबदा उचार तरे तरे ती चाहि असिदा अइखोय पुनमकना थासी हाइबगी वासक लौसी हाइना मिनिस्टरना फोंदोखि लोय फादब लोय हंबा असिदा मयाम की मुहूर्त में शोध का पीवा पास्टर बुसु
Minister Awangbu Nyumaina mahangna chaliba khongchataduda PIC T Waichongda changduna yengsenbaga loinana health workers singa unaki maduda health center adugi leiramliba fivam awat apana thallabasing uraga D type cylinder ani tengbang piragani haina thajaba pibaga loinana PIC asi ningthina mathau tauba ngamnaba ambulance amadi solar panel sing thambinabagi wafam mari leinaba minister amadi higher authority ga khanaragani haiki Minister na khongchataduda Hangjing Village ama football ground amadi water reservoir ama Tamenglong district ki Lautang village ki twilling area da sangaki Thoramadu da minister na senior citizen church leaders sing women society amadi CSO sing da blanket sing su yenthoki loina na Tamai subdivision ki manung channa Lanson primary school amadi Lanson sports ground su sangaki District Administration Technopalgi meeting makada More Pastor Fellowship amadi JDO Technopalgi mobile vaccination team anina sinduna COVID vaccination gi awareness amadi campaign gi thawrama ngasi Hill Tribal Council More gi conference hold the pangthokre ngasi gi thawrama da DC Technopal Naurem Pravin DIO kam DMO in charge Technopal Dr KH Gojen ADC More K Jadumani JDO Technopal Cyclin Vaite MES SDO More I Dinesh Kumar More Pastor Fellowship ki chairman Ngamhau Thauthang More gi tongan ba CSO singi luching ba sing amadi More COVID-19 task force ki Mioi Singh Yaki Ngasi gi thawramatu da tinkhiba miyamna ekhoi COVID vaccine kapthoklasi haina apunba kholau lauki loinana mioi kyana COVID ki vaccine su kapthonaki tharonga mari leinana DC Pravinna phongdorakhibada Technopal district asigi oina More town nasna miyamna taaba commercial gi hub ama oiba maramna mioi kya chathoksasin tawbagi chang wangba maramna mafam asida henba midyeng thamduna district administration amadi More da leiriba organization singa punna khosamnaduna Paksana government ki vaccine COVID ki vaccine kapthokpa horakpadagi COVID na naba amadi sibagi chang yamna nemlibani haina phongdokki District Administration Thawbal amadi Wangkhem Kendra gi MLA Kaisham Megachandra gi meeting makada ngasi Jairipok Singa da anirak suba oina COVID vaccine gi thawram pangthokre COVID task force Jairipok Singa Wangkhem Gram Panchayat ki pradhan amadi SIC club na khosamnaraga Singa Bisnu Naha Upper Primary School da pangthokhiba vaccination gi thawramadu da punna mioi chani sumna mapal COVID-19 gi vaccine Covishield kapthokhi Amarom da so Wangkhem Assembly Constituency ki manung chanba Charangpat Mayai Lekai da leiba Charangpat High School da ngasi COVID-19 task force Charangpat Mayai Lekai amadi Pukri achauba Development Committee PDC Charangpat na sinduna Paksana vaccine kapthokhibaga loinana vaccine kapriba mafamda social worker Kangabam Jadumani su laktuna yengselaki amadi vaccine kapaduda chauba thaudang lauriba doctor nurse sililangliba singda chana thaknaba polam sing amasung sel gi oiba mating su pangkre social worker Kangabam Jadumani amadi mahaki loinabi Kangabam Ongbi Joysrina hidak kapthokpa lakliba miyam adusu pungning thawgatpaga loinana ekoi punna COVID-19 dagi ngakthok minase haiba wakhalonda miyam da paksana face mask singsu yenthokki ngasi sumakhatana mass vaccination campaign district administration Jiribam CMO Jiribam police ki meeting makhada all Jiribam United Club Association ajukan sinduna Mullargao LP School Tuiselen Community Hall Sotobekra Gram Panchayat amadi Chandranathpur da pangthokre mass vaccination campaign ga mari leinana ajuka gi vice president M Premchandra na haikibada district administration amadi CMO Jiribam loinana gram panchayat ki level gi COVID task force ka khusam naraga ngasi su mass vaccination gi campaign mafam ahumda pangthokki hairiba mass vaccination asida chahi tara Nepal gi mathakta leiriba mioi singna COVID-19 gi vaccine ase kapthokpiduna Jiribambu COVID leitaba district ama ohenaba punna honamina se haina ajuka gi maikidegi appeal tawjari haina su phongdokki Jiribamda leibiriba khogi sahi time pan gi mathakta leibiriba mayamna khogi hairiba COVID vaccine ase kapthokpiduna adungnaba Jiribam ase COVID leitaba adungma district ama ONC haibasi adungma ase khoi ajuka gi maikidegi thamjari
Agriculture Minister Oinam Lukoina ngase Chahau Poiriton Faudi Bisnupur District ki Kumbi gi Lomi Singda Thanga AC ki MLA D Robindro Singh Director Agriculture KH Lalmani Singh District Agriculture Officer Bisnupur District Sumendra amasung Mari Leinava District ki Official Singh Yauba Thoramda Yenthokre Thoramatuta Minister Lukoina Lomi Singha Wari Watai Sanaduna Maru Marang amadi fertilizer Yenthokpagi matangda Lomi Singhna Tengnariba khudongcharabasinggi matangda minister na haikibada department na lomi singi interest da matam chupada thabak tawri hairaduna marumarang amasung fertilizer sing government na approve tawraba agency singdagi department na lawraga lomi singda subsidized rate da phanganbani haiki minister na makha taraduna lomi singda quality leiba faudi phanghanabagi matangda chief minister ga tanarduna department of agriculture manipur gi makhada seed testing laboratory linkhatnaba propose tawragani haibagi thajabasu piki minister gi ngasi ki khongchada duda kumbi gi akoibagi mafam singsu satuna yengshenke Manipur gi Chief Minister N. Biren na Fongdorokibaki matung inna yumthong khudingda changdona COVID-19 test taunaba lauthokibadagi Jiribam district ki oinasu thasigi taradagi na yumthong da changdona test tauba haukre hiramasigi matangda Jiribam gi Chief Medical Officer E. Okendro Singh na Fongdorokpada government ki akaknaba order hek phangbaga district administration gi makhada yumda changdona rapid antigen testing kit sizinaduna test tauba haure Ahoba numita ward number 8 Chandrapurda mi kun test tawbada punamak negative report fangki tang taraga mathoidana ward number nipa Lakipurda mi nimarifuga mathoi test tawbada negative ngakta lakhi tang tara humdoidana Babupara ward number 5 ta yum amadagi mioi ani test tawbada mioi ama positive oiba thengnaki haina makatana phongdorki mi marfu mathoi test tawbada negative loina lae aduga tarik train thoide Kang minina rajatra laibudagi koi chuti tawre aduga ngarang tang trahumdoida Jiribam ward number 5 Babupurada yumma masanga ga test tawre aduda khoigi mi ani test tawi ani test tawuda amadi positive oi aduga ekoi mathang adum chatha jagani 20 Assam Rifles na headquarters 26 sector Assam Rifles ki makhada sinduna uchar sing thabagi drive amanga se ayupung mapalom tabada battalion headquarter Technopol da chathakre drive adu da pambi chara chatret ke yankhai rom thaki masi umang semgatpa amadi Technopol bu henna sanghanna bagi achouba khongthang amani thoramadu da 20 Assam Rifles ki commandant Colonel J Narayana loinana Technopal District ki Deputy Commissioner N. Pravin Singh, IAS, SP Technopal TH Bikramjit, MPS, DFO Mahamuda Begum, Dr. Lamkhoneng Amadi CMO Civil District Hospital Technopal, Dr. KH Gojensu Sarukyaki. Like-minded group LMG Manipurna Leptana Chatharak Patengbang bagi sarwama oina ngasi Kham thengna awaba mayokna riba wangjingi tongan ba imung anida sel oina lupa lising taramanga chieng bekhai amamam amadi nomada changdraba yadraba acha athak sing tengbang kre LMG gi Vice President Narengbam Rajiv Kumar Secretary Sorokhaibam Ojit Advisoring Kelen Paunam amadi Narengbam Robindro na luchingduna pangthokiba tengbang bagi khongchata duda group asigi Assistant Secretary Ningombam Ongbi Ranibala Leima Executive Member Roshan Moirangthem Laimujam Mrinaline Ngangbam Surjit Inauba Nongmaitem Amadi Sorokhaibam Maipaksana na chingba maruiba member kya na sarukyaki LMG na ngasi tengbang kiba imung ani adudi Wangjing Bazar da leibi wom cancer ga sagon naduna hinglibi haubam ongbi bembem debi chahi nifuga taru mapuroiba laikhidraba haubam Johnny Singh amadi Lambi ki accident de soktuna layang liba Okram Tondon Singh chahi nifuga mari loinabi Okram ongbi chawba debi chahi nifuga nitoi Wangjing Wangkhaini Manipur Pradesh Youth Congress Committee gi Licing Makhada District Youth Congress Imphal West 2 amadi Mayang Imphal Assembly Youth Congress Committee na sinjaduna petrol diesel amadi Chak thongna ba gas mamal hengalakpagi mayokta Sengmaijing oil pump mamangda DYC MIA YCC gi office bearer singna kholokya lauduna khongjang changchen kre
Thau haibasi lairaba ina khunba khudingmaki mathau tariba posak amani aikhoina nongmada sizinariba khuding ase thaugi mateng lauraga pusilakpa ngaktani thaugi mamal hengalakhiba asina maramoiraga potchegi mamal asisu asum hengalaklibani petrol amasung diesel gi mamal ase hengalakhibana aikhoigi hingbagi punsida chaitheng amasung khudong chadaba kaya thogali BJP gi lenga asina miyamgi awaba si khangbiragadi makoina lauriba value added tax sing ase wangmale atopa state kharadadi miyamgi khallaga state ki lenga aduna miyamgi yaifana ba yenglaga tonganba policy semjaduna value added tax ase hanthalaga lupa ama ani dagina lupa manga faubada tana thau fanghali manipur da paliba n biren nasu lupa manga mak natrabasu lupa amatang wairabasu tana thau fanghanbiyo haibana chingba wafamsing phongdokhi lengang na sangsileba waron drugs ki sarwama oina ngarang numidang Imphal West District ki SP Dr. S Ibomchagi mijeng makhada Imphal West District Police ki kangbu amana akangna paw ma phangbadagi thangmaiban khomdram selungba lekai da leiba yum ani da thibu humbagi thabak sathabada masing yamlaba foreign liquor yungang mayam ama phakre ngarang numidang pung taruk lom tabada thangmaiban khomdram selungba lekai da leiba maisnam tomba singa chahi kunga humdoi apokpa en jiten gi yumda thibu humbagi thabak sathabada RC whiskey bottle tara McDowell Oda bottle tara McDowell P da bottle tara ga taruk aduga OC Blue kuntraga nipal Romanova bottle kungama thoi Magic Mount bottle humfuga taruk All Mong bottle cham sumna mapal Tuibok beer can nifuga Nepal Kingfisher beer can bottle humfu DIC liquor bottle tara fangbangam ki amaromda lekai asimakta da leiba salam sancha singa chahi kunga taret apokpa santosh tagi RC whiskey gi bottle tara ga taruk Ramanova bottle yankhai Magic Mount bottle humfuga Nepal All Mong bottle nifuga manga Tuibok Beer can kuntraga tarok tubok beer bottle taraga nitoi Kingfisher beer can marifu Kingfisher bottle kungamari BP whiskey bottle kungamathoi Solan black bottle kungamathoi Ramanova bottle kungamari Night Rider bottle kungamathoi Twin whiskey bottle taret DIC liquor bottle kunrom phangmangam ki haribasing asigi apunba senpam lupa lakh anirongi oigani faraba anima polomga konana excise police station da sinakre hairi Chandel district ki Chapi Karong subdivision gi manung chanba sajik tampak manakta leiba khulen khaileta aina yadaba drug posok pusin taure haiba akangna paw ma phangbadagi ngarang July gi 16 gi nungthil pung 2 makhai tabada Chapi Karong police ki team yauna Chandel district ki apunba police team ahumna operation chathabada brown sugar ni singnaba kg ani gram chani marifuga manga rongi posak phagatpangam kre Operation adu SP Chandel L Deven Singh guidance ki matungena additional SP LO Chandel Sankarjit Loichongbam MPS ki supervision ki makhada Chapi Karong PS ki OC Rafi Shah amadi SDPO Chandel Oinam Sukumar Singh MPS ki kangbuna khulen khaileta leiba John Manglam Son Jogi Varagi Yumda Satakibani Maduda Sapon Cape Chamaga Humudraga Tareta Haplaga Tamlamba Brown Sugar ni Chingabasingadu Fagat Kibani Loinana John Manglam Son Jo Chahi Taraga Mapal Apokpa Paudulin Jo Koba Home Guard Vang More Ward number 1 Dagi Mio Asisu Fagat Ke Thaudo asika mari leinana makhataba ain gi thabak sing lokhonabagi damakta Chapi Karong police station da case ama register tawkhre hairi ngarang Manipur police ki SP CID na Manipur gi district khudingmak ki SP sing da address tawduna lakadoriba Idul Adha gi numita Islam lining chatpa mitei pangal haibadi Kurbani Salenduna later laira amadi mari mata singda yentokadoriba asigumlaba thorom asibu pangthokpa yahandanaba sa sing puba lenba asigi mathakta thabak laukhanaba cherol ama thorakleba asi miyamgi marakta yamna chauna ningdol pomba amasung charangnaba thokhale haina MMDW gi advisor Abdullah Phundrai Mayumna Paumi Singa Unabada Fondokre ngasi hatada leiba organization asigi office ta mahangna makataraduna lamdamase maheurol dagi hauna sa chaba furup singna khulingduna palakpa lamdamni haibasi Manipur gi miyamda natana
mainland India ki miyoi sing su mapung fana khangalibani lamdam asida amukta thokidriba mawongda lining da atamnana mainland India ki mafam singda lining da khut thingjinduna piraklabadi lamdam asida amukta thokidriba mawongda lebak miyamna changsilapa khongjang sing mayoknaba lengakna sem sabiro haiki ai pokam lamdamda ai lining Hova mapung fana ai chakpana mataba targadi ai ta se jumda lebi muta zenda lebi hen ban khwadi phabani hana barda kasi lamdam masin ha masina oi bawo oi maram dai ki ha masigi se athu matamda lenga maikei dagi kari no haiba tam gamba khran biu masina fake ni lo targadi kaya ki maikei dagi miyam samam nariba nunga ba koiba ai dagi dingdul pumiu mayam se asi ko khana biu Delhi ki Health Minister Satyendra Jain na haikibada National Capital da coronavirus ki second wave laksin bangamle second wave asina Delhi da achauba chaifu mapiduna nungti gi oina mioi kaya gi punsi lomhan khrabani April tha da positive case ki masing nongma gi hengalakhrabasu May gi mayai da gi di positive case ki masing asi hantarakhi haujikti case masing chada amagi makhada laire hairi Delhi government na COVID-19 laichak ki mayokda lokolak kiba thabak thorom singi maramda Minister Satyendra Jain na haikibada Chief Minister Arvind Kejriwal gi akanba warep na corona bu laksin bangam kibane masi punamakna masi matam chana action lokhatpana ngambani haiba wafam Delhi gi Health Minister Satyendra Jain na phongdoki Rajya Sabha ki leader oiramba Thawarchan Gehlotpu Karnataka gi anoba governor oina hapkrabagi matungda Rajya Sabha da deputy leader oiriba Union Minister Piyush Goyal bu sabagi leader oina khankre chahi 53 suraba Goyal 2010 dagi Rajya Sabha gi member ama oiraklibani handakta Union Cabinet da from semdok semjin tawkhibada Piyush Goyal na textile minister oirakibani Portfolio asi Smriti Irani na pairambani aduga Goyal na pairamba portfolio railways na handakta nauna Rajya Sabha dagi karakiba Odisha dagi Ashwini Vaishnav na paikre Goyal gi apokpa Ved Prakash Goyal su Atal Bihari Vajpayee gi government da Union Minister gi shipping oiki nungaiba amadi Rajya Sabha gi leader oirabasu Cabinet Committee on Parliamentary Affairs CCPA gi member ama oina Piyush Goyal bu hapchindri Rajya Sabha ki leader oina Goyal na first seat ta phangani Prime Minister Narendra Modi na second seat ta phangani BJP ki highest decision making body oiriba BJP parliamentary board ki di Goyal bu member ama oiraba yai hari parliament ki nongjumi from July 18 dagi na August ki 13 fawbada phangani Lok Sabha amasung Rajya Sabha animak matam chap manana session phangani hari aroibada maroibu pau amhonna pijari Haukiba pung kunmari da Manipur da nauna positive oiba mioi lising amaga cham sumna mari thengnakre mioi taraga tare na laichadasina lekhidre chahi asida u chara tare ekoi punamagna thasi haiba ki wasak lominarasi haina minister awangbu nimaina thamkre agriculture minister o lukhoina chahau poreiton faudi kumbi gi lomi singda yenthokre loinana national capital da corona gi adi suba web Laksile haina Delhi ge Health Minister Satyendra Jain na haikre masigi namaktari mes paldom loisinjari miyambu muhanna khurumjari